Angangsinggi Yaona Maheishang Khudingmak Ngasidagi Hanglagani Nauna miyoi tara positive oire ama laikhidre. Haukiba kumja 2020 gi March thadagi state asida COVID laisa chandorokpa horoktuna Maheishang thonglonduna offline class amata tawdana lairakhiba adu state asida COVID ki phibam khara makhai phagalakliba asigi yenglaga ngasidagi Maheishang pumnamak mahausagum offline class pangthokpa horagani haire. State asida COVID ki web ahumaki akanba saitheng mayok nakhiba maramna thengkhang kayada class 9 amadi mathakta tamliba Maheishanggi oinade offline class tawnabagi ayaba pikhrabasu lower class singi oinade hawjik phawba offline class amata hawdana lairakibane. Adubu ngarang Manipur Laingaki Education SK Commissioner M Hare Krishna na order ama thoktuna ngasidagi nursery yauna lower class singsu offline class mapung phana hawnaba khangalakibane. Order asina makata na hai haukiba kumja 2021 gi November 8 da Manipur Laingang na thokiba order amadi hawjik state asida COVID ki hantarakliba masat asi yenglaga state asida lairiba residential school hostel boarding amadi coaching institution sing mahausagum mapung phana hangba yaragane. Adum oina maghairiba Maheishang sing asida India government ki tongan ba ministry sing na piba guideline amadi SOP sing mahairoi oza amadi staff pumnamagna mapung phana ngakna satkadavane. Masida sunatana Manipur Laingaki mari lainaba department sing na matam gi oina thokpa chana kanglon sing adu mapung phana satkadavane loinana oza amadi vaccine kapagi sahi suraba mahairoi pumnamag mapung phana vaccine kapthokadabani hainasu education SK commissioner na thadorokpa cherol asina makhata na khangalakle. Amaromda Manipur da hokiba pung kunmari asigi manungda sample lising amaga chahum humudraga humdoi test tawbada miyoi taratamag positive oiba thengnaduna positivity rate chada sino dasmik tareta laire haina COVID-19 command control room na thadorokpa cherol amana khangalakle. Nauna positive oikiba singasi tharaga hauji active case ta marfu draga tarukta hanthakre. Laisat asina maram oiduna laikhidaba punba masingna lisingani ga chama ga tara tarukne loinana phagalakpagi chang chada marfu draga nipan dasmik ahum yaure. Mikhal mai pakpagi harau khongsat athingba thamkhre. Mikhal gi fal laukhoklaba matungda thoklakpa yaba irang sing laksinanaba Election Commission of India na bot masing thiba loiraba matungda miyam hubna harau nungaiba phongdokpagi khongsat pangthokpada athingba thamli haire. Election Commission of India na mamangda thokiba cherol amada mikhal gi fal laukhoklaba matungda mai paklaba midep adugi damak harau nungaibagi khongsat chatpa yaroi haina athingba thamkhibane. Mai paklaba midep aduna mari lainaba aro dagi mai pakpagi certificate loba lakpa matamda midep masa natraga mahakna ayaba piraba mihut aduga loinana miyoi anidagi hena lakpa yaroi haina Election Commission of India na athingba thamkiba laikhrabane. Athingba asi COVID laisat ki yenglaga thamkiba oirabasu ngasi phawbada Election Commission na athingba asi handokhiba laitre. Election Commission of India na thamkiba athingba asibu ngakna mirep sing amasung political party singi mihut sing amasung worker sing na satpinaba District Administration Imphal West su oiriba TS Kiran Kumar na miyamda appeal tawre. Mahakna hai bot masing thiba numitta mirep oiriba sing amasung makhoibu sagwatpa miyoi singda nungnang ba pokhan ba yaba thokdok sing thokpadagi ngakthoknaba amasung mikhal matunggi pamdaba thokdok thokpa thingnabagi damag mirep singgi counting agent singna aro singna khuyek piraga official oina thokpa mikhalgi bot masing thiba pumloi loiraba matungda pau pibinaba appeal tawkhe. Election Commission gi athingba laibana bot masing thiba numitta mai paklaba mirep sing amasung makoibu sogatpa singna harau nungaibagi khongchat chatpada athingba laire. Loinana kanagumbana harau nungaiba phongdokpa matamda maithi hauraba mirep singgi laikai natraga thongalda lauba khongba tawbuna chingbada athingba thamle haina paukse asida phongdokhe. Amaromda kumja 2021 na Assam yauna pangthokiba mikhal singdasu Election Commission of India na asigumba mikhalgi mai pakpagi khongchat asi thingduna lakhibane. Loinana irang thoktanaba akanba mijeng changduna lakhibane. Mamangda thokiba thokdok ayada mikhalda mai paklaba mirep singbu sagatpa miyoi singa maithi hauraba mirep singbu sagatpa miyoi singi marakta nungainadaba thokpa amasung irang kaya thoklaktuna law and order da achouba akaiba thogalakpa yaba leibana asigumba Election Commission of India gi khongthang asi taramna ui haina saknaidaba politician amana phongdorokle. Mikhal matungda mai pakpagi khongchat pangthokpada ka hena law khongduna harauba phongdokpana mikhalda maithi hobagi nungaitaba phawriba mirep sing amasung makoibu sagatpa singda hena thamoida nungaitaba phawhonanaba machak oibana khana chainaba thorongnabagi maram oihalle.
Maram asina asigumba mikhal matungi irangsing asi matam sana thingnabagidamak Election Commission of India na COVID ki yenglaga thokiba guideline oirabasu makha chathaduna asigumba ka hena irang thoglakpadagi thingnaba lakholagliba khongthang asibu mirep oiriba sing amasung political party sing loinana makhoi workers singna ngakna chatpham thoi haina politician aduna makata na phongdorok le mahakna hai mamangda pangthokiba mikhal singdagi handaki mikhal asidana hena irang thokibana mikhal gi fal lauthoroklaba matungdasu mafam kayada irang thorokpak yabagi chingnaba lai maram asina mari leinaba leingaki authority singna sigumba thogdok sing thoglakpa thingnabagi damak mikup na hum singna leibaga loinana laukhatpam thokpa thabak sing matam sana laukhat pinaba appeal su tawrakle nakal amaromda Imphal West ki District Election Officer TS Kiran Kumar nasu order ama thoktuna mikhal haidokpa numit asida mai pakpagi khongsat amata chatpa yaroi loinana candidate singna returning officer dagi certificate loba lakpa matamdasu miyoi ani dagi henna loinarakpa yaroi haire athingba sing asi ngaktrabadi Disaster Management Act 2005 ki section 51 dagina 60 IPC gi section 194 gi makhada laukhatpam thokpa action laukhat kane Sairak asida ngasi DC office ki complex ta bot masing thigedaba maramna complex asigi manungda laiba dukan amadi office pumnamak thonglon gane loinana DM University manungda laiba Educational Institute pumnamaksu thonglon gani hainasu cherol asina makhata na khangalakle Police Commando gi personnel sing nongmai thadoktuna protest tawrurei mikhal gi thabak thauramda akaiba piba miyoi kangbu ama kangpok pi mai keida phu chaire haibagi wahouda Manipur Police Commando gi personnel ani thabaktagi suspend tawi haibagi wahouda ngarang numidang wairam Police Commando gi personnel sing khulai thadoktuna protest tawrurei thajaba yaba mafamdagi phangba pauna hai tha asigi ani da Imphal West amadi East ki apunba commando gi team amana Kangpokpi district ki manungsana laiba Kala Pahar da special duty ama chatuna mafam aduda asat awok sing check tawki maduda numidang athengbada lakpa miyoi ama team maduna check tawbada Ningthina paukhum piraktabadagi ningai sangdanaba khara thokhe loinana mahak KSO ge member ni haina masak taglakhe hairiba miyoi adu mayai kaba chinjak chasillaga lakpagi mawong matau uba phangkhe mafam adudagi miyoi adu phaduna puraklaba matung medical test na singba amata tawdana Kangpokpi district ke awangba thaki police personnel amana thadokhe madugi tungda KSO na ban tawgani haiba akanba wafam ama Thangalakpadagi numit adugi commando team adubu lusingkhiba Imphal West ke SI amasung Imphal East District Police Commando ge ASI ama thabaktagi ngarang suspend tawrakhibane asumna ahing nungthil naidana laibak asigi law and order ngaknanabagidamak mathau tawriba police personnel singbu asum aran kupna thidoktana hektamak suspend tawba si yaningdabadagi personnel singna khulai thadokbagi phirep adu laukhibani haire Paugi source amana hai commando gi personnel ani adu thabaktagi suspend tawba yaroi haina demand tawraduna ngarang numidang wairam Imphal East amasung Imphal West District Commando gi complex singda nongmai thadoktuna protest sathakhe thogdok adu hena chawthoroktringaida yasinanaba Manipur Police ke DGP gi maikaidagi yamna kanna honakhe yanaba ama purakpadagi ngarang numidang pung 10 tarakpa duaida am down gi khongjang loisenkhe